Overdose survivor Saddam Hanjabamna Lamdam sida layriba LGBTIQ singi mafam piri. Overdose survivor ama oina haurakhiba Saddam Hanjabamna Lamdam sida layriba lesbian, gay, bisexual and transgender LGBTIQ gi kanglupta layriba miyoi singi matik saba nungaiba mafam ama piba haurakle. Mahakna mataw karamna phiba masi yaurakibagi haibagi matangdasu handakta over the top OTT platform oiriba Amazon Prime da web series oina Rainbow Resta haina sandokpa haukhre. Web series asina su kanglup asigi miyoisingda anoba ithilama piduna punsida maipangna honanabagi lambi piba haurakle. Documentary asi Mumbai Academy of Moving Image Mami Mumbai Film Festival 2023 da su utkre. Sagolban tera sapam layraktagi masagi chahi kuntraga mga suraba Saddam Hanjabamna mahaki punsida kanglup asida poglubadaging haidokpham khangdana awaba kaya thengnaduna mayai ka bachinjakta overdose anirak hanna chalaga yamna phibam sokpa punsi marel amada hinglamkhe. Adubu mahakna khunai asidagi fangliba awaba khudingmak singnaduna yawol kaubalup ama semgatuna kanglup asigi miyoisingnasu atopa miyoisingumna chapchana thabak tawba ngami haibadu ulakle. Yawolgi makhada Asiagi oina khwaidagi ahanba transmen singi football team ama semgatkhre. Masi khaknatana COVID ki awaba matam sing amasung hauji state asida thogliba irang asigi awaba nanglaba miyoisingdasu angamba mateng sing pibagi thabak satharakle. Loinana India ki ahan boina transmen singidamak lainga ka khusamnaduna The Addiction Center amasu hangdoktuna layang sathaba haure. Saddam Hanjabamna LGBTQI gidamak paikhalagli sigi matangda pauksi asiga wari sanabada mahakna kanglup asida mahakna poglubagi piklingai mahitamlingai matamdagi hauna mahaki apamba sing ningtamna imung manungda fauba haidokpa ngamlakhide. Maramaduna mahakna Mumbai da PhD tawringai matamda drug sizinaduna overdose satkhe. Matam aduda doctor gi midyang makhada matam khara layang laba fauba amugan na mahaki apamba sing adu phangba ngamdabana drug ki ipakta tawduna anirakhan na overdose satkhe. Mahakumba kaya haujiksu mafam chana apamba sing phongdokpa ngamdabana drug ki lambida satkhiba yumban bagi marida akaiba lakpa yauna masa matomta sijanaba honabagi thogdoksing adumak thokle. Masigumba nungaitaba thogdoksing thokpa kharadang oirabasu hanthanabagidamag miyoi khara punduna yawol asi hogdorokhibane. Haujikti yawolgi makhada kanglup asigi miyoising punsinduna makhoi gi masada leiriba apamba sing ningtamna phongdongnaba kharadang oirabasu ngamle. Miyoising asisu khunai amada chap manana hingminabagi wakhal aikhoi khudingmaki thamoida leiminaba change. Mahaki punsi warida yumpham oiduna puthokliba Rainbow Resta web series asi khaknatana Apple TV Plus dasu The Me You Can See su utkre. LGBTQ gi kanglupta leiriba miyoisingna masada hanthaba wakhal ama fauba yaudana makhoida leiriba apamba sing ningtamna phongdokadabane. Makhoigi apamba sing phongdoknaba mateng lobadasu masagi asonbani haina khalloidabane. Madu makhoida thauna amani haina khangba change. Haujiksu mahaki maikaidagi kanglup asigi miyoising da paksana counseling pibagi thabak singsu sathare. COVID-19 gi awaba matam adudasu yawolgi maikaidagi mateng kaya Manipurgi mafam singda pangkhe. Haujiksu state asigi irangna soganduna tampaki district singda leiriba lanjenariba angang singda lemna football gi training sing piduna lakle. Awaba kaya mayokna raglabasu haujikti mahakna kanglup asigi miyoising khaktanatana khunai asida mateng pangba ngamlakpasi apenba phawi haina su makha takhe.